Mahar Regiment Manipur State Transport ki bus segi Manipur haiba wahei adu Muthatnaba Hotnakhiba thouong adu thizinanaba semkiba inquiry committee na thodok adu hakthengna thengna hoba Paomee singi Machin Hangba Houkhre haukiba May kunda chatkhiba khongchat aduda saruk yakiba Paomee sing inquiry committee aduna ngase laknaba samantha khibagi matung ina Imphal gi Secretariat South Block ta ayuk pung 10:45 dagi Machin Hangba Houkhibani panba yabadi thodok adu thokiba numit May kungi Matangi numita lengak na thodok adu thizinaba inquiry committee ama semkhibani Home gi Commissioner N Ashok Kumar amsung IT Secretary TH Kiran Kumar na saba committee aduda thodok adu ki marik chumba report ama numit 15 gi manungda lankhalakna ba khangankibasu leikrabani adumoinamak apiba matamatugi matnungda committee aduna report lankhalakpa ngamdabadagi All Manipur Working Journalists Union amzu amsung Editors Guild Manipur EZM anina lengaka marilinaba pau amati state asida operate tawriba state amasung central force singa marilinaba information sing boycott tawbagi khongjang adu makhata na hujeksu chatharibane boycott adu inquiry committee na report lankhatuna matik chaba action lokatriba pawba chathagani hainasu amju amasung EGM gi maiketigi phongdokiba leikrabane